Manipur thokliba Lan Asi Manipur gi Meeyamga Loinana Center Amasung State Leingakna Amatta Oina Thingminnagadabani eikhoi mashel taishinnaduna leibagi mahutta ngakpigani eikhoi mashel taishinnaduna leibagi mahutta waroishin purakkadaba wapham da khannaminasi haina Universal Mothers Organization UMO na phongdorakli ngarang lampel patta leiba UMO gi office ta pawmisinga unabada organization asigi president M Sarojini na hai Union Home Minister Amit Shahana chair lauduna Manipur thokliba irang asigi matang da Delhi da pangthokkiba high level meeting aduda Manipur gi chief minister yawhali natraga yawhandi haiduna khannariba asi thoina mathau tadaba amani state asiga security ga oireba phibam asida saruk yakhidaba su oigani saruk yapham su thokte haina lawi eikhoi gi lamdam asida hojik ngangning ba ngangba tawning ba tawbagi mawong ama lakleba asi yamna laibak thibani Manipur asi India ki phibanung da tin bana India ki law amasung constitution ki makhada miyam asi leiribani Central Force sing da thajaba manglakpadagi ima ibel singna ahing nungthil khaidana angamba thauna lingjal putoktuna security sangba yaroi haiduna thatli aduga Central Force singna hankrage hairabasu amuk ima ibel mayam ama thoktuna hanba yaroi haiduna thatli eikhoi gi lalong asi poram yaudaba amadi pandam mayak sengdabagi mami chauna tari Lan Asi waroishin puraktuna hanagum nungsi sanana hingminaba pami haibasi mayak sengna utpa mathau tai Lan Asi lephanduna waroishin ama purakpa pamlabadi wari sanaba changani eikhoi gi pandam mayak sengna thamduna chatkadaba maikai adu khaktada chatpagi matam oire hainasu Sarojini na makhataki